Global warming gi asoba saitheng ma hojik malemda thena duna lakli asigum laba saitheng asi ko na bagidamak tongan ba lebak singna masagi oiba tongan policy puthokna duna global warming gi saitheng de kanna bo khonari adubu Manipur da su haukiba sahi kharagi mamang dagi lairiba umang wamang kaya leptana kokthorok padagi ainga sagi khalmanaktaba lau sigu gi thabakta apanba kaya amasu thorakli umang kokthokli basing asi kanna bagidamta Manipur lengang asobo senpham kaya thadaduna honajarabuksu ngasi phawba umang kanbagi thawrangje papum khana paikapa ngamdri khudam ama oina aina hojik laijariba Nongmaijing reserve forest ki adumlaba saruk ama oriba angou rok amasung chawgolok hariba chingsang pareng adudani miyamna hojik ubiriba asi mafam sida usan pambi kaya ama hojarabasu miyoi kharana masagi oiba kananabagidamakta usan pambi singasi yanthatpa yawbogi mami ama miyamna ubiriba aduni mangda uriba sumlaba chingsang pareng masida uriba singasi hojik aigi nakalda tariba singasi miyoi kharana adumlaba masagi launonabagidamakta natraga masagi kana bagidamukta adumlaba yathatpa pambi ngatani miyoi kharana mapung oina hauringaida mapung mare pharaba usan pambi asi haiba marek usan pambi asigi manungda leiriba marek aduga magi sayol haitare machi launa bagidamukta thana hiduoga thambadagi nonglei nungsitkumba lakpa akanma nungsit lakpa matamda tekiduna tabagi mamini meyam ubiriba asi asigumlaba chingsang asida hauriba usan pambi singasi sakhangdabak singna leptuna yanthalakpa lamai thadorokpa ni thongoma chatharakpa matamda mafam asibu ngak senabagidamta leiriba irinbung forest bitna matam chana thabak lokhattabra haibdudi ubiriba hojik uriba usan pambi ke yanthatkiba asina dum khudam adum ojarabani makhoida lengakna hariba upambi singasi umang asi ngaknaba tolopidna thambagi kari kanarbege haibagi wahang ama hangingai leitabra haibasini loinana athuba matamda hariba chingsang sida horiba usan pambi singasi kalhauna bagidamta laingakna athuba matamda hona haudragadi hariba matam kharagi manungdadi horiba pambi singasi tumna mangkhiba yabagi akiba leitaba nate forest department gi thau puriba chief minister nongthobal birenasu hiramsigi matangda athuba matamda miyeng changduna umang si koksalaknabadagi kalhaunabagi adum matangai phadaba thawdang amasu changi famsida horiba mapung mari pharba usan pambi singasi hariba umang asigi akoibada leiriba uran chiru amasung yaifrok maring hair khanariba adumlaba khulladugi khonjasingna usan marek lawba amasung mayol lokthokpagi adumba thabak chatharingaida forest official singna phaduna tonganba file fawo thianba leikrabani haukiba numit kharanigi mamangda lamai thakibana hariba umangsida oiragliba phim asi mari leinaba department gi miyosingna ngak chele hargasu impact news na ngasi mafam sida changchin no yengwa matamdadi forest guard na chingba forest ki adum official amta hariba sukchaw khroba umang sina mang takliba si ngak khenbagi adum loba mami amata ude forest department gi official sing amasung minister MLA singna chinda khata media gi thongda lawba khatana umang kanba ngamloi haibasini hakthengrana mafam chingsida umang ching sokchaliba sida chatuna miyamda awareness pibaga loinana karamna umang kanggadage haibagi akhanaba thorang paikhalogdragadi horiba usal pambi singjangna tongan ba mafam sida umang sida leiriba dumloba pambi amasung tonga ba lamlaki saw seksing mangkhiroi haningai leite maram asina global warming gi kanba chaitheng lakliba asidagi kalhaunaba hariba umang asi kandaba Manipur legangna athuba matamda hona hogdragadi lakaduriba sahi kharge manungda umang singsi mapung phana mukhiduna hauji Manipurda ainga sagi khal kaitharakliba amasung lawu siugi thabakta hena khudungchadaba mayoknariba asidagi hena amakazu hena awaba kaya tarokloi haningai leite impact news ke dum paudam jariba RC mangangcha Nongmaijing reserve forest